Good morning. Ngasigi card ki message minner se ko ngasi se nomaiju numit se aham bada khoi gi number se 156 leire aduga color dana pink color gumba du minus se nabi be ko nomaiju numit sa aduga amana kaino se akoi gi chak thong bada kaida kaino ma kitang hapu do chini angang basi katang happy be ko chak thong bada ado aham bada khoi gi card hum katang thu sara gi ti lo thok bada na card number 1 card number 2 card number 3 ko sidagi number 1 se leire number 2 se da leire tuga number 3 se leire ko haidi first card second card third card ko ama khanbira se ko sidagi ahamba ko haidi number 1 khanba ngai gi se leire ko haidi number 1 khanba ngai gi oina leise ayat pan gumba leiroi ko ngasi ena thaba inghang chapa matamda yet papan ba amta leiroi aduga aingonda sida la kadar be potse kaino hai kan se da khudong chaba gumba la kani ko khudong chaba gumba la kani kana ba porak pa gumba oino oibo da thaba inghang toru matam do ro amada oiro ko amai taroga lai ko sida opportunities gumba kai gumba dumaina changa i ko ngasi gi oina hai tar ko ahamba da afaba card am lai ko ani shuba mu yenga se ko ani shuba se jong phai ko ani shuba se haidi mi gi mateng nei khangde amani khangde ko haidi aina mi mateng pang bo oiro mi duna ai gi mateng pang po ro dumai taroga lai ko haidi ani makta kana mina bu sida ko haidi partners matang daga hires ne ko hai nushina na nang leimina ba khomina ba dumai taroga lai ko sida amana amagi damakta phajana kenoma haidi support kumba tobi ba copy ba amai taroga lai ko haidi second first card so positive oire second card so positive oire ko ngasi gi oina ado last card ki se world card lai ko thabak lotion da bagumba lera gadi lotion bangam gani ko ngasi se thabak lei lotion da bagumba lera gadi lotion bangam ba aina sum kaino ma tawge ko ke na khallaga su thabak to dum pangthok pangam ba dumaina oina oi ko ado haidi card ahum loina positive oina lai ko nomajing su oire mayam gi numit su yamna phaba oire sunu ko aduga timing sina ayuki pung taruka minute kurum dagi na pung 13 minute kun phawum leire ko demu 12 minute yankai mapan daina ani ga minute kun 35 phawum leire adagi mu 5 minute yankai taretagina pung mapan ga minute yankai mapan phawum leire ko adagi mu 12 minute fuma thoidena pung ani ga minute ani phawum leire adagi ahum ga minute kunum doidena mari ga minute nifu mari phawum leire ko sisina khoi gi ngasi gi oina afaba timing ado afaba timing sida khoina manifestation gumba tawge khot ke haraga so kai ba kemta leite ko hadi new moon gi manifestation gumba tawbo ko pa thashi ge na ngarang budi hapkhre ko ado abundance check to aina amuka repost tori da kai gi no hai kan da hadi mayek seng den hakuna hadi dugi amuka repost to gen me ko pote chap mane ko adu na hadi adu gumba mayam du loina follow to wi be ko ado silere khoi gi ngasi gi oina daily card message ma'am thank you